Kurumjari, Image Paodam Miang Tabiri Kwai Purmapu, Hanmataram Noxari. Ngasigi Maruiba Pau. No Magioiba, Boot Level Workers Training Program Pangtokre. MSU Kaksing District Committee na Sataraliba Campaign for Total Education is Saruk Ama Oina, Samajin Kunaudaleba Primary School Yangsin Kray. Loinana, Ngasi, President Ramnath Kovina, Padma Award Singh Yantok Lagani. Hauzik ngasigi mapungoiba pau muglobirasi. Rashtriya Prasiksan Abhiyan gi makhada BJP Lilong Mandal Sindhur ngasi nomagoiba boot level workers training program among Lilong Tairen Makong Leiba social worker Anwar Hussain ex candidate ki sangai de pangthokre. Training program adu da BJP Manipur Pradesh ki hanagi president SS Santi Kumar, State Secretary L Tej Kumar, BJP ki National Vice President A Sarda Devi, BJP Manipur Pradesh Mahila Morcha ki President K Inaucha Devi, State Organization Secretary P Premananda, BJP Thawal District ki President L Deben, BJP Lilong Mandal ki President Mohammad Nasir amasung Lilong Assembly Constituency ki BJP candidate amasung oiriba State Executive Member Mohammad Anwar Hussaina athobe mitung sing oina saruk yaki. Thorom gi maru eba saruk ama oina wangangloi singna History of and Development of BJP, Life History of Pandit Dindayal Upadhyay and Dr. Syama Prasad Mukherjee, Achievement of Central NDA Government last 4 years and State Government last 1 year, amasung Working System of the Party haiba hiram singda wangangdura workers in the wakal tanki. BJP Manipur Pradesh ki General Secretary Organization P Premanandana Thorungi Wahugdo Pirduna Hai Bharat Chahi Mari Mapung Pharak Laba Narendra Modi ki BJP Sarkar Amadi Manipur ki Chief Minister N Birena Luchingba BJP Sarkar Asina Leipak Praja Singidamak Maru Oina Lairaba Praja Singidamak Paikal Liba Scheme Chamba Kun Gimatak Asi Miam Puna Kamina Batangai Fade Maram Asina Punamak Asi Praja Miam Kuding the Yon Bangamnaba Manipur da Leiba BJP ki Mandal Lisinganiga Charted Matpudra Mari Asidagi Member Manga Puna Nintina Trend Tauraba Party ki Kanmi Lising Taramanga April Tap Hawimanga Putoktuna Party ki Nungyoiba Kanabakaya Miam Pumba the Kanganaba Pandamda Training Program Asi Mandal the Pangtok Libani Hana Fongdoki Project Asigi Makada Manipura Tamjari Basi Akway Saliba Chahi Asigi 2018 ki April Tha Phaw ki manungda Manipurda Bharatiya Janata Party ki Kedar base Assemble Karikata Assemble workers Lising Taraga Manga Assemble Haibasi Bharatiya Janata Party ki Rashtriya Parikshan Abhiyan project ki Pandama Manipur Vidhan Sabha ki Speaker Yumnam Khemchan Haikre Disabled Singh Center amasung State na piriba khudong chaba sing NGO sing na thejanduna soinairaba sing na phangadabani wapam asi ngasi GM Hall pangtokpa soinairaba sing mioi sing da learning material kitching yentokpa ki thoromda athoiba atithi warolda Khemchan phongdokkibani Khemchan makha taraduna masig khudong chaba phangadaba sing khangdabagi awaba ama mayok leiri Masigidamak Department Mayang Changaningi Tormaduda Center Asigi Advisor Sapam Kebana President Oibagulena Angang Chamaya Kaita Kitching Yantoki Hari Matumba Lakwa particular organization Sigi Mama Kenezava Kucha Handicraft Mela Jordi any Mama organization Kawakumanda Amorumda Raizigi Haksel Mantri L. Jayant Kumar Singhan Haikre Miam Gini Haina Soinarabas in the Pigata wheelchairs in store the Solon Chinduna Tamlamba Nokningi store sort to Gaiduna Soinarabas in the Pigata Polum Sing Pangale Wapamasi Ngasi Kairau Kendrigi Tuanba wheelchair Yantopagi Torumda Mantrina Pungdo Kibani Mantrina Maka Taraduna
मियाम द फंगनफम थोप पोलम सिंह सरकार असिना मियाम द चपचाना फंगनगनी ngasiga tharga soinariba singda wheelchair yenthokpa anirak subani phangpham thokpa polam sing miam da chapchana pigani tolaba taraba singda pigeda polam sing asi godown da so lonchin namchilga thamlambadagi godown so thugairaga pithokpani wheelchair adu kyamgi kh irabo chayumpu seram sana joba chayinipu kyamgi mamanglekai thiam konjindagi thiam himalay chayumpu ni makoi sing wheelchair phangba awa apen Pongki. Tarum aduda kairau kendri MLA Rameshwar na pongdokpada health bibhag na soinaribas na piba polom singasi phangpham thokpa miyosi na phangan bani sarkar na makha tana miman nadraba sing na pige da polom sing soidana phangana honagani haiki. All Manipur Students Union MSU Kaksing District Committee na chatarli ba campaign for total education gi saruk ama oina Kaksing District ki sangmajin khuno udalaiba pawak chau laifam upper primary school yangsil lubada school asigi mairu sing uniform amadi lairik ngasi phaw pidana leramba thenare hairi ngasi MSU Kaksing District office pangtupa pangmi sing unaba amada MSU Kaksing District Committee President Thinguzam Kiran Maitin hai Hairiba school asi English machama panya khaimari da linkhat kibani matam adudagi ka mari khak leiduna linkhat kiba school asi ngasi phawbada lenga ki makai digi sandin sajin be belaitri class 1 dagi class 5 phawba leiriba school asi gi chaliba chahi asi lesini tarani ban tarama pan gi oina mairui marpodra manga ming chanduna mahi tamli school asi da somnagi oja sintak pa ani khak lei oja ani gi manung da oja amana B.Ed training chat thokibana oja amana yamna wan mahi tak pi hori SSA gi makha da pi ge da mairu sing lairik amasung uniform su ngasi phawba mari leinaba sina phangan bi hodri aduga mairu sing midday meal gi cheng su amukta phawba PBD su hairi awat apa kan thaloraba sothraba mairu sing asigi damak khanbiraga awat apa kaya asi atuba matang man da menkat pi haina su lenga ki pungning sing selakle makha tarpada su MSU Kaksing District Committee nas koliba mafam singda lairiba lengak amadi lanagi mahiloi singda su akanba miyang changchinduna campaign for total education mai paknaba hona kigani hairi class 1 dagi class 8 phawba lairiba school asida chalu matamda yamna khogi thamoi sokpa phawki maramdi oza ani khak laibada oza amana B.Ed training chakhibana maram moraga oza amana yamna wana school gi satra sing adu takbi tambi hori hariba school asida athuba matamda Brelena department gi makai degi meeting jangmiduna ngang singi uniform amadi textbook phangan miduna ngang singa sigi tungi punsida hena mai pa mi mo ebada achoba taita sarkar sina lobiu haina leibak ama pak sana sakot hannaba sakot lagliba science and technology gi maramda miyamda khanganba yamna darkar oire haina education minister TS Radhesh Samna haikre wapamasi minister na Manipur University da pangthokliba cham subna manga suba edition of Indian Science Congress ki saruk ama oina Manipur University gi court hall pangthok kiba taramathoi suba Rashtriya Vigyan Sancharak Sammelan 11 Science Communicators meet ki tharum da phongdok kibani minister na makha tardun haikibada exhibition stall sing da utliba Wachet paya tile sing amasung board sing putok liba anoba idea amasung technology asina plastic pollution control taunabagi atopa pambai ama oiragani haraduna Manipur amasung North East state sing da wa yamna marang kain hawi amadi miyoibagi sakot khongthangi damak mayok nariba problem sing asi science na solution purak pangamgani haiki Chamasumna manga suba edition of Indian Science Congress Manipur yumbu iduna pangthok jaba phang basigi nungaiba phongdok laduna minister na haikibada Congress asi atopa state kayadagi lakpa intellectual sing amasung scientist kana pullaba gyan gi ipak am oire hanasu makhata na phongdokhi tormaduda tarmathoi suba science communicators meet ki convener Professor N Rajmohan Singana mid adugi samlappa report pirduna haikibada miyoiba samaj asigi makai khuding the science and technology maru oibadu hengal lagli pangthokliba science congress amasung science communicators meet asina tungda North East region da achoba inot ama hablagani hairi Eastern Zonal Cultural Center Ministry of Culture na Manipur lenga ki Art and Culture Department ki kusam naraga Manipur ki district ahum da numit humni chupna chatharakpa contemporary Manipuri play
festival gi saruk ama oina ngarang numidang the snack women lin leima haina mingthon ba play ama library and information center kaksingi auditorium da utkre play utpagi thoramda liberty theater kaksingi director utam kumar naurem na athoy meeting amasung kaksing dramatic union gi hanagi president naurem birmangal singh na thormapu oina saruk yaki theater workshop ki production oina putokpa play adu urmila devini ibani aduga ch banikantna direction pebani theater for building of peace haiba theme the pangthok liba festival asi haukiba tang tarani panda Bisnupur district ki nambolda leiba public theater manipur da haudok lab matung ngarang kakching da pangthok pani hairi ngasi nungthil pungmari makhairom tabda tenopal district police की एसपी डॉक्टर एस एवं चागी मखादा डिस्ट्रिक्ट पुलिस असगी इंस्पेक्टर पी तरुण कुमार अमदी सीडीओ मोरेगी डीएसपी थॉमस थोक्सोम न लुचिंगबा टीम अमना थमला पोकपी एरिया दे यूएनएलएफ की कायदर अम फारबा यूएनएलएफ की कायदर अदुग ममिंग थोक्सोम निंगथौरेल मैतै एलाइज नोंगलै हनब मैतै सैकुनिथोय मोरे वार्ड नंबर 7 हाइनोंग मखोंदगिनी माग यूएनएलएफ की सेल्फ स्टाइल प्राइवेट नी इंग्लिश नि तरा हुमदोइदा जॉइंट तौरगा म्यांमार की तोमाना दा ट्रेनिंग तौरखिबनी लोइना सेल्फ स्टाइल सर्जन मेजर वर्कसिंग की मखादा थबक तौबनी माकी मथकता किया समा टेनोपल पुलिस ना लखट क्रेहरी अरापा मफम अमदगी सिथी अमदी पोट चैना सिंग थादोक थाजन तौबदा यामना मरु एना सिजनरिबा इंडियन पोस्टल पोस्ट ऑफिस असि अमनी मियामना पोस्ट ऑफिस की खुटांगदा ममल यामना पोलम दगी होरगा थाकिबा पोलम सिंग लोइना लथोक पीखरगा सेठी सेकुम सिनबा याद्र पोलम सिंह हापदुना थारक पगी थौदो असि अनौब नटे ममांग थक्ता कया अम थोखरे साउथ दिल्ली दा लेबा आरपी मालविया नगरदगी था असि तरेटगी कक्चिंग दा लेबा ममानबी अनि थारकिबा पोचै फिरोल याबा पैकिंग मंगा थारकपदा पैकिंग अहुमदी थाकिबा पोचै अमदी फिरोल सिंह लोइन लथोक पीखरगा लाइरिक खोंगनेट फिदा जर्सी अमनबा फेनाट अतटपा अमदी सेठी सेकुम चिंगबा पोलम सिंह ओइना यारम लेहरी कक्चिंग वारीदगी संध्यारानी कौबी नुपी मच्चा अमना फोंदोरपदा माक दिल्ली की प्राइवेट हॉस्पिटल अमदा थबक तौरमनी मान युम थोरकला मतुंगदा माकी दिल्ली दा लेहोरिबा पोलम सिंह अदु ममानबी अमदा पोस्ट ऑफिस दा रजिस्टर तौदुना थानलखी माकी ममानबी अमगी यावना पैकेट मंगा थारखी पोलम सिंह अदु मरुइना फिरोल ngaktani थाकिबा पोलम सिंह अदुई मनुंगदा था सिगी तरा तरेटा पैकेट अनि थुंगलखी पैकेट अमदी थाकिबा पोलम सिंह यारमखी अदुगा अतोपा पैकेट अमदी थाकिबा पोलम सिंह यारमखिदे मदुगी वालौरिबा पैकेट अहुम अमना था सिगी तरापन थुंगलखी पैकेट अहुमक अदु अरुम्बा ओनबदा थाकिबा अरुम्बा अदुदगी यामन हंथरमखी थाकिबा पोलम यारमदना अतोपा चेथी सेकुमना चिंगबा पोलम सिंह ओने यारमी हाइबा हेक पाउ ताबना पोस्ट ऑफिस ता असिमक हंगदोक्तुन येंगबदा लाइरिक खोंगनेट फिदा जर्सी अमनबा फेनाट अतटपा अमदी चेथी सेकुमना चिंगबा पोलम सिंह ओने यारमखी कक्चिंग पोस्ट ऑफिस की स्टाफ सिंगसु मधु मखोगी मराल नट्टे मसिगुम थौदु असि हेक थोली मियाम न मखोइदा हेक चैबी करिगु मतमदा खोइ साउन मियोइ सिंग ऑफिस ता ताना बिरकद्रा हाइबगी मिपाइबसु लई अदुबु मखोइनदी करिसु तौब ngamba नट्टे हाइनसु फोंदोरकी हाइना सांध्यारानी न पौदम लखी सांध्यारानी मखा तारदुन हाइ मीडिया दा असिगुम थौदो कया अमसु फोंनरख्री मसिदसु नतना सोशल मीडिया दसु कया अमा थागलखिबा थेनख्री अदु मोइनमक कनाना कमदुना मसिगुम थबक असि चथरिबनो हाइबा मरि लेनरिबा इंडियन पोस्टल की माइकेदगी फागतुना मियाम दा खंगन बिबसु ngasi फावबी ओने लेट्री पोट मपु अदुना वकलबसु ngasi फावबदा थबक अमत लखत पिदबना मसा मथंत मांगजबना तन करिसु उपाय लेट्री पोचै थादोक थाजिन की थबक असि पोस्ट ऑफिस की खुतांगदा थाननबा असि खर लेरबदी तोखिबा याबगी फिबम अमद लाकपसु यारी मरमदी मियामना पोस्ट ऑफिस थमलमलबा थाजबा अदु नोमगी मांगसिलकली मियामना पोस्ट ऑफिस ता थमलंबा थाजबा मांगनदनबा असिगम थबक चथरिबा मराल लेबसिंग कंगदोक्तुना फागलगा मरालगी मटुइना चेराक पिबिबा चोंगनी खलि हाइनसु मरि लेनबसिंग पुनिंग सिंगसलगले ngasi ayuk pung 3 makharom tabda Imphal West ki Hairangoi thong ningthamcha karongda leba FCI gi transport contractor Soraizam Govind Singha chei kontra teret apokpa Brajamani yumgi thongala masak khangdabasna hand grenade dan silamlei grenade adu ningthina pack tawi pack adu matolda angangba machugi wire amana fuels oi bomb adu miyamna tenerpadi police pau pira matung bomb expert lalga lokthokpada manungda Chinese hand grenade ama yarm kibani hairi bomb kanana tham kibuno haiba kangmangamdri
लुप अमतना क्लेम तौरप लेत्री थौदोक अदुगा मरी लेना पुलिसना मखा ताबा इन्वेस्टिगेशन चथखरे हाइरी ngasi nungtil pung ahum ta matamda all Jiribam Sports Complex ki office ta Jiribam Olympic Association ki Vice President S Maniton Singana chair logdana Jiribam Archery Association JAA Kauba Association amasem krei punna member taramana saba executive body member signature anigi matam thopugani nauna khalaba member sing DCH Biren Singana President L Project Singa amadi Topas Raina Vice President M Broden Singana General Secretary L Madan Mohan amadi G Ibhol Sarmana Assistant Secretary aduga TS Joy Kumarna Treasurer oibagaloina member ni pansu khanki District Legal Services Authority Thawalna Samphabi Memorial Club SMC Kongdom Sapam Lekai kusamnaduna Manipur State Legal Services Authority MSLSA gi makada Sindhura Nomagoiba Legal Awareness Program ama ngarang Sapam Lekai Ketela Pangtokrai Tarmaduda District and Session Judge Thawbal S Imocha Sapam Gram Panchayat ki Pradhan S Rameswar OC Thawbal Police Station B Rishikesh Sharma amadi Kongdom Police ki OC K Santos na mathang sina athoba mitung Thormapu amadi akhana mitung sing oina sargyaki Loinana Thawbal District Bar Association ki member sing advocate KH Jotin Maitei amadi and Madhuna research person sing oina crime against women and mob justice amadi drug addiction and role of guardian haiba topics in the wanganki 27 Assam Rifles of 10 sector Assam Rifles na IGAR South ki makhada Ukrul District ki Majailung Tang village da bus stand sangakrei Majailung Tang village gi village authority na kulsida bus stand ama sabina bahajabadagi 27 AR na hairiba gari ngaipam asi sarga hokiba tang tar nipanda kusinaki bani hairi Miyoi nipuma toida lemjningai oiraba Padma Award sing ngasi President Ramnath Kovind na kusinagadori award phangadab sing manungda sangnaiba music composer Elia Raja Hindu Taba Thinker P Parmeswaram Yauri Vice President Venkaiah Naidu Prime Minister Narendra Modi amasung maki ministerial colleagues sing yaugadaba thorum adu Rashtrapati Bhavan pangthukani Lairi Babu Seva Taubasing Free School Linkat Pasing amasung Tribal Arts pu chakana honaba riba miyoi yauba unsung heroes pu ikai khumnabu utpa sarkar lokotpa thorum amani Inglasini tarani pangi Padma Award pinanaba miyoi maifum mari khangit ki ngasi piodabasing aduna April anida lantokani hairi Padma Awards panglagada basangna miyoi ni pumdu adubu Home Minister Rajnath Singh ngasi sakau ki hairi Iraq ta mangkraba Indian kuntrama panadu siri haina External Affairs Minister Sushma Swaraj na Rajya Sabha da haikrei thokriba nuai taba thodok adugi matangda minister na Sabha da paudam ki Iraqi Lana Sohalaba Mosul City the Tabak Suna Leba India Macha Kontrama Pan Adu Tahi Ahumi Mamangdi Kadai de Lebagi Habdu Kangdan Lakibani English in Taramarigi Jungi Anisuba Sayolagi Construction Labor Sing Adu Gi E Pau Ponabangam Kidrab Ngumkidre Haina Baghdad Leba Indian officials in a Pondo Krabani Makoi Ayamba Punjab Tagin Hari Makoi Adu IS na Fakibani Haina Tazanari Madudagi Nantokton Chelak ngam kraba harjit masya koba mioi amana phungdo kibada nipa kontrama panadu phakibagi ikui kuidana terrorist in hatok krabani adum oinamag wapam adu government nadi yakidabani Minister of State for External Affairs General BK Singana yamna tuna Iraq ta chalugani loina sikraba Indian workers singi hakchang sing adu lorugani hairi Russia na Syria gi President Bashar al-Assad pu khwaidigi chauna sogotpa lepak oiri Russia se Security Council ki permanent member amasu oiribani Syria da thokliba phibam sing khanasi hai ba UN Security Council ki meeting adu Russia na thingduna thamli madugi damak UN High Commissioner for Human Rights Zaid Rad Al Hussein Security Council bu chaikre China Bolivia amasung Kazakhstan Russia gi michang da leiri Housing aroibada maroiba pau amu khana pizari Nomagi oiba boot level workers training program pangthokre MSU Kaksing District Committee na satharagli ba campaign for total education gi saruk ama oina samajin khunou dalai ba primary school yang chinkre loina na
ngasi President Ramnath Kovind Padma Award sing yanthok lagani ngasi gi damak tadi image Paodam pijo matang si lusinjari myam bo amukana khurumjari